Sabungkhok Khunnou da ngarang thokkhiba thoudok Amadi Haotak ki area da khunja mari Kuki Singh hatkhiba adugi matangda inquiry Chatharagani haibagi Thajaba Security Advisor Kuldeep Singh Thajaba Pirakle Haina ima gi Meira gi Convenor Th Sujata na phongdorakli wafam asing asi ima gi Meira gi Convenor Th Sujata na lusingba mioi tare na sabati mamana ngarang Sabungkhok Khunnou da thokkhiba thoudok Amadi Haotak ki area da Kuki Singh khunja mari tamthina hatkhiba aduga mari lainana Security Advisor Kuldeep Singh unaruraba matung paumi Singh da phongdokhibane paumi Singh unaba duda Sujata na hai ngarang Sabungkhok Khunnou da Central Force ki personnel singna mafam adugi imaibel Singh da chathakhiba ka henba thawong adugi matangda kari action lokhatkadagi haiba wafam aikhoigi maikedagi pukhatki ngarang gi thoudok aduda Central Force ki personnel singna chathakhiba thawong adugi chapchaba khudam changdam leirabadi natragana piraklabadi inquiry chathage karigumba thoudok aduda Central Force ki maikaidagi ka henba thawong chathaba yarom labadi chenariba personnel khudimak maralgi matungina chairak pigane hairiba mafam adudagi Central Force sing pulap oina lawthokpadi tawroi haiba wafam Kuldeep Singh na thamlaki amaromda handakta Haotak ki area da sing chanba chatkiba khunja mari Kuki Singh na faraga hatokkiba thoudok adugi matangda inquiry chathaba hore thokkhiba thoudok aduda Central Force ki ahoba laikre haibasi Kuldeep Singh masamakna su yajare mafam aduda Jat Regiment ki personnel sing laina matau karamna Kuki khutlai paiba sing changchilakibano haibagi matangda inquiry chathaduna maral leiba sing chairak pigani hainasu Kuldeep Singh na Thajaba Pirakle Haina Sujata na makhatana phongdorakli aduga huziki situation sidi ma yaring ke equivalent da control tawna bo honari makha ta basu tawni sine ngamoi da bo raga de khoina mu haije na control se ai gi oina budi kesu chatpa da kem kaide tawbo bu ai di tasengna mayam gi tawbom thokpa thabak to equivalent da tawe ne mai gi wakhal di lejewe khoina leite habada adu egari mayam na dum thabiro ma dum thokki ge haba potu ni adu gi poto du maina le hore adu na maram oraga huji pawki di thoidokna Kuldeep ta wari sana base mai gi tasengna mai gi region se sibok tang Banina, Maggie Tabak Tawrito, Adu Yamna Tuna to be of the Eto or Kani Hawkaki, the Masu Muaitre, Adu Marima sincerely condemned Tawena, Mana Hire, Atumatam the Ma inquiry to Ragamo punishment Pini High, Aduga Huziki Sabungkhok Khunnou city, acquired the evidence, having a rang the check and Tarak Polapato Bodo, Maggie, pull up the Lotopanga Hako, pull up Lotopanga Moy, have the Moina, the pull of Lotopadia, Taureba me, have the Mona Tareba, they give Adumbato Bodo inquiry to Ragadu, Nita Seng report Bureau, Malotoke have a port to hire.